Online Manipuri Nungthilgi Pau Miyeng Tabiriba Pumnamangpu Thoilai Shramna Khurumjari Ahanbada Maruoiba Pau. BJP spokesperson Lamjathang Haokip ki Yumda Nongmei Kapsallamba Thokdokpu Chief Minister na condemn tawrakre. Highway News discussion award Kuki supremacy and its propaganda haibagi hiramda khananina khiba duda saruk yawkiba. Thadau community ki BJP spokesperson Lamjathang Haokip ki Churchanpur panel village chalaiba maha ki yumda sakhangdaba khulai paiba miyoi tara muk laklaga Nongmei round ahum mari Kapsallamba amadi yumgi pochai thugayang khaiba tana pochai mai thadoklambana chingba thabak kaya chatharakhiba Thawong adubu Chief Minister N. Biren Singhana akan bamawong da condemn tawrakhibaga loinana thogdo aduda chenariba miyoi singi mathakta matik chaba action laukhtkani haina Chief Minister gi social media X account da thagalakpa post amana khangalakli Makha tarakpada Thangmaban Kendroda Hangliba Relief Camp ahumda lairiba singi awara pa yarakpa sing asidagi MLA Joy Kishana thodang loragani lauthokre. Ngasi Bhagavan Sri Krishna gi mapok numit ka mari lenana Thangmaban ACG MLA Joy Kishana Manipur miyam amadi Hindu lining chatpa singda yaifa paujat pibaga loinana aikhoi masel amaga mateng pangnasi Miyobagi seba tauba haibasidagi henbatai karisu laite haibadu khangna miyamgi mihut oiriba MLA singna hojik Manipur thokliba kanglup anigi irangna awaba taduna relief camp ta changda famloduna lairiba internet displaced person lising yang kai henba sigidamakta mateng pangnaba hotnabada thodang lofam thoi haina phongdokre wafam masing asi khoya thongda laiba tombisna high school da takdogi member singna hangliba relief camp ta pawmi singga unaba amada MLA Joy Kishana phongdokhibadi mangna makhata na hai Manipur da conflict situation ama lairektuna internet displaced person lising yang kai henbana relief camp singda changda famloduna awaba kaya khangduna thatara manga rom leirakli hiramasigi matangda civil society organization sing political party sing maira paibi sing journalist sing na nainadaba amata leitre aihangna yaujariba political party asina su Manipur lengangna su tawfam thokpa kaya amadi IDP sing gi damakta tawri bara lengangna su tawfam thokpa kaya adumak tawri Adubu numit khudingi oina makhoi gi pendaba khalau kaya dagi dumak tari supam nongpang khangna lairiba IDP sing gi mateng prajan section kaya dagi dumak panglambasu maduna makhoi gi awaba kokpadi natte maduna miyam gi luchingba singna makhoi gi damakta lofam thokpa thodang adu lofam thoi Thangmaiban Kendra manungda thau ground khoyathong pukri achouba maning amadi Thangmaiban thingelda hangdoliba relief camp ahum asida lairiba internet displaced person singna awara pa leirappa matamda ngasi dagi hauna MLA masamangna lofam thokpa thodang adu loragani haina phongdokhi loinana assembly constituency humfu asigi manungda irang asigi chaitheng nangba nangdaba thidana Relief camp hangduna miyam gi luchingba ama oina mateng pangminasi haiki pawmisinga unaba adu da MLA na makhata na phongdokhibadi Thangmaibanda hangliba relief camp ahum asida makhata na legi haiduna lakba kaya amasu yawi adubu leifam leitabagi awabadi adumang mayongnari relief camp sing lenga ki maikaidagi pirakpa tengmang adumak fangi government na relief camp ta leriba miyoi amamamda lupa lising amamam tangkang mari thongna pikri adubu makhoi gi hingnaba chana thaknaba amadi dangai fadaba hiram kaya dadi aduma awatpa leiri maru oina ana layengi amadi angang sing laik tambada changdaba yadaba kaya ama yauri sarkar gi school sing tamba meheroi sing school uniform lemna pirabasu meheroi sing nongma gi chakolakpana chana daba kaya yawbadagi awaba mayoknai maduna ikhoi isana lamdam asigi miyoi amamam oina bharat ki citizen ama oina awaba tarba miyoi sing gi damakta lofam thokpa thodang adu karino haibadu khangna lohoningi miyoi bagi seba tawba haibasina khwaidagi henba amata leite haibadu khangna lofam thokpa thodang lominasi haiki mangna hai Thangmaibanda hangdokli relief camp ahum asida lairiba IDP sing asi aigi voter natte Chuchanpur na chingma mafam sing dagi lakpa ngaktani IDP sing asi aigi voter natte haiduna khanbiroidabani makhoi awatpa kari leibage haibadu miyamgi mihut oiriba sing na chatuna hakthengna yengshin bibaga thodang adu logbi gadabani maduna Thangmaibanda hangliba relief camp ahum da lairiba singi damaktadi awar apa yarakpada ngasi dagi mahaki thodang logani haina miyam khangna lauthokchariba sini aihak sakti leiba powerful oiba miyoi nate Manipur da engondagi hena paisa paiba sakti leiba miyoi lising da laikre aigi apambadi miyoi ba amana warakpa matamda lofam thokpa thodang adu lobanga mi haibadu thabangna utpiu haiba sini maduna Manipur da lairiba MLA singna magi kendra da hangdoliba relief camp sing da lairiba singi damakta lofam thokpa thodang adu lobiu relief camp leitaba kendra gi MLA nasu atai mafamda hangliba relief camp sing da lairibagi damakta lofam thokpa thodang adu lobiu CSO sing nasu makhata na pangbe aba mateng pangbiu haiki mangna hai Manipur gi chingi lamda lairiba relief camp sing da su chingi MLA sing na lofam thokpa thodang lobiu congress ki MPS ani nasu makhoi da vote piduna mai pa lakhiba adu ningsing biduna makhoi gi damakta lofam thokpa thodang adu lobiu hiramasagi matangda Indian Congress ki luchingba Rahul Gandhi na su lawgadaba thodang adu laibak miyam khangna lauthokpiu haina su mangna appeal tawki asumna lofam thokpa thodang adu chapchana lomina badi relief camp ta lairiba IDP singi awaba sing chamada 90 di koan mangamgani loinana Manipur da integrity ama soidana lakpagi lambi adu oigani haina su phongdokhi makha darakpa update ta hayengdagi petrol pump sing da police thamlagani thaw yelamdaba sing legal action logani el susindro hayengdagi petrol pump sing da police amari food and
Civil supply gi miyoi thamlagani thau laukhraga yelamdaba pumsing gi mathakta legal action lawgani thau gi awatpa leite khusem gi awatpa leina bahona biganu sel khaiba yauna ka henba thawong sing chathaduna pumsing da erapan pibiganu haina Consumer Affairs Food and Public Distribution CAFPD Minister Laisangthem Susindro Maitaina phongdoragli Khurai Langlom Tinsit Lambida Leiba Minister Sigi Yumda ngasi Paumisinga Unaba Amada L Susindro na phongdokibada state asigi oina nongmada mathau taba petroleum gi chang asi kiloliter chaniga marfutara nipani tha sigi kunithoi da punna KL chaniga humpu tha sigi kulhumdoi da KL chahunga kuntaruk tha sigi kunmari da KL chahunga kunmanga tha sigi kunmanga da KL chaniga humpu tara manga amadi ngasi gi oina KL chahum lom pam sing da pikhi Department gi maikai dagidi thau gi awat palaite khusem gi awat palaina bahona biganu state asida thoglebe irang asiga mari lenana pam sing dagi thau halaga selfie daba amadi ka henba thawong kaya chatha bana pam sing hangning ba fawan dabagi phibam da lakle maram asina yariba makai sel khaiba yauna ka henba thawong sing chatha duna pam sing da ai apan piba lepiu haiki mangna makha tar duna miyam da mapung fana thau phangan ba ngamna ba hayeng dagi petrol pump sing da police amadi food and civil supply gi miyoi sing thamlagani thau laukhraga yelam daba amadi yelu ya daba pam sing gi mathakta legal action lawkhalagani Department gi magai dagi su ngasi dagi thau pi khiba pam sing gi list adu media da nungti gi thadorokpa hauragani hayeng dagi police thamduna pam sing hanganduna miyam da mapung phana thau phangalagani miyam na su masida panic buying yari makai tawbiganu haiki amarom da state asigi miyam na chakthong gas phangdabagi awaba mayok nariba asigi matang da minister na phongdokhibada commercial gas sizinnagadaba miyoi singna domestic gas sizinnadrabadi khudongchadaba mayong naribasi khara makhaidi kohanba ngamgani thajai department gi maikaidagi su commercial gas mathau taba miyoi singna domestic gas sizinnadaba chayol amagi matam thakibasu lairabani Imphal jiribam lambi asi paukthoknaba sembagi thabak paikhatpa amadi nongleptana tabana gari chatpada khudongchadaba kaya mayong nabanina Hana lambi asida tha amada gas ki gari convoy kuntaret lom changlak lamba adu hojikti gari tara mari tara manga rom fawo yobangam dabagi fibam da lairi asi awaba asi matam khara miyam puna thengnamina bachangi adubu lambi semba asi athu bada loisin baga loinana miyam na thengnari ba khudongcha dabasing koklagani haiki